Manipur Pradesh Congress Committee MPCC nasu Sinduna IMPHAL ge Congress BHAVAN da Mahatama Gandhi na Leikhidaba Chahi humfudara taret Farakpagi Thouram Pangthokhre Thouram aduda MPCC ge President Kaisam Megasandra Singh Congress Legislature Party ki luchingba Okram Ivovi Congress Working Committee ki member Gaikhangam Hanagi MP Dr. TH Manya Congress Party ki luchingba kayana Mahatma Gandhi ki murti da laisu katuna ikai khumnaba utki Thouramga mari lenena CLP ki leader Okram Ivovina Mahatma Gandhi leivak asibu British ki makhutagi violence yaudana sangsan kiba khongjang sing aduna India bu maning makha tamhan kiba adubu singthaki Manipur da hojik chahi ani hajalakadorba violence na maram moidna Manipur da ningkha tamba hangaga su phangdabaga sab manana hojik lairiba Manipur gi hingsa si Mahatma Gandhi jina pambiramba violence yaudaba madugi upaina Manipur si tuna shanti purunaba koi hotna minaba darka hoy masi Mahatma Gandhi gi message aduga magi pamjaba principle ideology se masi koi punamagna tabak oina onthoga Manipur da hojik chahi ani Daraba Manipur ki violence na maram moidna awaba thengnariba mayam punamak sing ase shanti purunaba hona minasi Mahatma Gandhi ji na pamjaramba mahaki hingsa yaudaba non violence ase Manipur ki context di jigla iba taunariba film Manipur lai film jidi hennabu level oiba haiba tare koi punamak na hona minadna hingsa yaudana Manipur se shanti purunaba koi hona minasi haiba aujen krasi amjaninguni